ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯅꯣꯡꯃꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯒꯠꯂꯛꯄꯁꯦ ꯌꯥꯝ ꯐꯖꯅ ꯍꯧꯒꯠꯈ꯭ꯔꯦ ꯆꯥꯕ ꯊꯛꯄ ꯐꯖꯅ ꯃꯇꯨꯡꯗ ꯌꯥꯝ ꯐꯖꯅ ꯌꯥꯗꯥ ꯇꯧꯈ꯭ꯔꯦ ꯃꯇꯨꯡꯗꯁꯨ ꯅꯨꯡꯇꯤ ꯅꯌꯨꯝ ꯖꯔꯒꯁꯨ ꯌꯥꯝ ꯐꯖꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯋꯦꯜꯀꯝ एवरीवन ये वीडियो से मैं हम लोग सॉरी ꯉꯁꯤꯒꯤꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯂꯨꯍꯣꯡꯕꯁꯦ ꯁꯤꯜꯆꯔꯗꯒꯤ ꯕꯥꯝꯔꯥꯝꯄꯨꯔ ꯍꯥꯏꯕ ꯃꯐꯝꯗ ꯆꯠꯀꯗꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯒ ꯃꯔꯛꯁꯤꯗꯤ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ 여기가 면도 여기 연결해요. 어디야? ꯑꯩꯈꯣꯏ ꯔꯣꯝꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯁꯦ ꯂꯩꯁꯥꯕꯤꯁꯤ ꯂꯩꯔꯁꯤ ꯑꯃꯨꯛ ꯈꯔ ꯑꯃ ꯂꯩꯍꯧꯔꯦ ꯂꯥꯛꯑꯣ ꯅꯣꯏ ꯃꯔꯤ ꯀꯩꯗꯧꯔꯦ ꯃꯣꯏꯁꯦ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯃꯣꯏ ꯂꯩꯁꯥꯕꯤ ꯃꯔꯤꯁꯤꯅ ꯇꯣꯡꯉꯥꯜꯂꯦ ꯒ꯭ꯔꯨꯞꯁꯦ ꯂꯥꯡꯃꯩ ꯂꯥꯛꯏꯔ ꯂꯥꯡꯃꯩ ꯂꯥꯛꯏꯔ ꯂꯥꯛꯏ làm luôn. Bye bye. Nang jual lagi mau terus kasih ketemu. Mới là cái niềm nguyện. Người chân chân người ta muốn là những cái của tôi. Cái này thôi rồi. Ai thì cái gì đấy. Ya boleh sudah. Dulu video ini. Mau nenggal teman kita.
บอกเขาเดียวตัดต้นไม้เดียวว่า เ
Ito na lang kasi yun.